Thak-Wilayat. Ikhlas ki matolomba thakta satli akhlaq I hasnana gulab oina gulab asigi nambu kawi insan I kamil gulab asigi sakpu kawi wilayat wilayati wali kamil oibani wilayat ki masa ani lay amana nabuwat ni nabi paigambar singi amana kutub abdan ni umat ki maraktagi aina aigi oirambadagi ning tamlakpabu kawi nizat aina aigi oirambadagi ning tamlakpabu kawi nizat ser I ilalladagi ser I fillada laklaba matungda suluki lamsang amagi matungda tazkiya I nafsagi tazkiya I kalbagi matungda parda humfutara isagi nungda lanthok kharaba matungda ilmul yakindagi ainul yakinda mikap thok laba matungda hakun yakinda matolomba sifati ihsan na thunglaba matungda makluk punamakta mahaki nurani gi harkat urak laba matungda wahadatul sahutna sakhi oina lepkhalak laba matungda aina isagi hakchang polangi sahum gi wangmada thunglak laba matungda aina isagi hakchang polangi sahum gi wangmada thublap laba matungda makluk punamaki nungda masagi masa oina phanglak laba matungda taibang panbana asuppa pangi masagi masa oirak laba matungda aisi ruhudumakni mahaki saruk ama oiriba nakai senglak laba matungda aina maromdom mafam matamgi wangmada leblak laba matungda aina maromdom mafam matamgi wangmada leblak laba matungda phanaul phanagi matungda baka billada opirei wilayat ki luhub aras phambal ki khodol oina opirei wilayat ki luhub aras phambal ki khodol oina